ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯑꯁꯤ ꯃꯐꯝꯁꯤ ꯀꯣꯟꯊꯥ ꯍꯥꯏꯗꯨꯅꯤ ꯀꯣꯟꯊꯥꯒꯤ ꯃꯣꯏꯒꯤ ꯈꯨꯜꯂꯛ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯂꯣꯝꯗ ꯆꯪꯉꯒ ꯍꯥꯏꯗꯤ ꯏꯁꯤꯡ ꯁꯣꯔꯣꯛꯇ ꯄꯥꯊꯣꯔꯛꯏꯁꯦ ꯀꯔꯝꯅ ꯄꯥꯊꯣꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯆꯪꯉꯛꯄꯅꯤ ꯑꯗꯨꯒ ꯑꯁꯣꯝ ꯋꯥꯡꯗ ꯂꯩꯔꯤꯕ ꯈꯨꯟ ꯑꯁꯤꯅ ꯂꯂꯥꯡ ꯍꯥꯏꯔꯤꯕ ꯈꯨꯟꯗꯨꯅꯤ ꯉꯔꯥꯡ ꯀꯩꯅꯣ ꯂꯥꯏ ꯍꯔꯥꯎꯈꯤꯕ ꯃꯐꯝꯗꯨꯒꯤ ꯑꯗꯨꯒꯤ ꯈꯨꯟꯗꯨꯅꯤ ꯂꯂꯥꯡ ꯍꯥꯏꯔꯤꯕ ꯈꯨꯟꯗꯣ ꯑꯗꯨꯒ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯝꯐꯧ ꯇꯨꯔꯦꯟ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯑꯁꯤ ꯀꯣꯟꯊꯥꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯁꯣꯔꯣꯛꯇ ꯂꯝꯕꯤꯗ ꯍꯦꯛ ꯅꯣꯡ ꯆꯨꯈꯠꯂꯛꯄꯒ ꯍꯦꯛꯇ ꯂꯝꯕꯤꯗ ꯍꯦꯛꯇ ꯐꯥꯎꯒꯠꯂꯛꯄ ꯏꯁꯤꯡ ꯄꯥꯊꯣꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯃꯐꯝꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯆꯪꯉꯛꯑꯒ ꯌꯦꯡꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯕꯁꯤ ꯑꯝꯇꯪ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯅꯨꯡꯁꯤꯒ ꯂꯩꯔꯝꯃꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯃꯦꯟꯒꯤ ꯕꯣꯔꯥ ꯍꯥꯏꯇꯥꯔꯦ ꯁꯤꯃꯦꯟ ꯕꯣꯔꯥꯁꯤꯒ ꯂꯩꯉꯣꯏꯁꯦ ꯍꯥꯞꯄꯒ ꯂꯝꯕꯤꯁꯦ ꯏꯁꯤꯡꯁꯦ ꯊꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯁꯤꯃꯦꯟ ꯕꯣꯔꯥꯗ ꯏꯁꯤꯡꯁꯦ ꯍꯥꯞꯄꯒ ꯂꯝꯕꯤꯁꯦ ꯊꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯃꯐꯝꯁꯤꯅ ꯁꯤꯅꯤꯁꯦ ꯏꯁꯤꯡꯁꯦ ꯊꯨꯝꯃꯝꯃꯦ ꯈꯤꯇꯪꯗꯤ ꯍꯟꯊꯈ꯭ꯔꯦ ꯏꯁꯤꯡꯗꯤ ꯁꯨꯝ ꯈꯔ ꯆꯪꯉꯝꯃꯦ ꯍꯟꯊꯈ꯭ꯔꯦ ꯈꯔꯗꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯁꯤ ꯃꯐꯝꯁꯤꯅꯤ ꯐꯖꯅ ꯊꯨꯝꯃꯤꯁꯦ ꯁ꯭ꯋꯥꯏꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯤꯒ ꯑꯗꯨꯒꯤ ꯑꯁꯣꯝ ꯈꯨꯜꯂꯛꯀꯤ ꯂꯝꯕꯤ ꯀꯩꯅꯣꯁꯤꯒ ꯍꯥꯏꯇꯥꯔꯦ ꯑꯁꯤꯁꯦ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯤꯅ ꯋꯥꯡꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯋꯥꯡꯅ ꯂꯩꯔꯦ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯤꯅ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯁꯤꯃꯦꯟ ꯕꯣꯔꯥꯁꯤ ꯃꯃꯤꯡꯁꯦ ꯕꯣꯔꯥꯁꯦ ꯀꯩ ꯀꯣꯏ ꯑꯁꯤꯁꯦ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯔꯤꯂꯤꯐꯀꯤ ꯕꯣꯁꯇꯥ ꯍꯥꯏꯕ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯏꯁꯤꯡꯁꯦ ꯄꯥꯊꯣꯔꯛꯄꯗꯒꯤ ꯃꯣꯏꯅ ꯈꯨꯜꯂꯛꯇ ꯆꯪꯕꯅꯦꯕ ꯏꯄꯟ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯏꯄꯟꯒꯤ ꯀꯨꯇꯨꯕꯨꯗꯤꯟ ꯀꯣ ꯈꯨꯟꯁꯤꯒꯤ ꯑꯗꯣ ꯏꯄꯟ ꯁ꯭ꯋꯥꯏꯁꯤꯒ ꯅꯣꯡꯁꯦ ꯆꯨꯔꯛꯄꯒ ꯁ꯭ꯋꯥꯏꯁꯤꯒ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯆꯠꯊꯔꯛꯏꯁꯦ ꯃꯁꯥꯡꯁꯤꯃ ꯂꯩꯔꯤꯕ ꯊꯣꯛꯂꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯨꯜꯂꯛꯀꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯈꯨꯜꯂꯛꯀꯤ ꯀꯥꯡꯕꯨꯅ ꯊꯨꯝꯃꯛꯑꯅꯤ ꯈꯟꯕꯗꯒꯤ ꯄꯨꯊꯣꯛꯆꯔꯒ ꯇꯧꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕ ꯈꯨꯜꯂꯛꯀꯤꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯀꯤ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯔꯤꯂꯤꯐ ꯀꯥꯡꯕꯨ ꯐ꯭ꯂꯠ ꯀꯟꯇ꯭ꯔꯣꯜꯒꯤ ꯀꯥꯡꯕꯨꯁꯦ ꯕꯣꯃꯣꯁꯦ ꯃꯥꯗꯤ ꯑꯗꯨꯝ ꯍꯥꯀꯨꯝꯁꯨ ꯃꯊꯪꯒꯤ ꯆꯠꯈꯤꯕ ꯆꯍꯤꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯀꯨꯝꯁꯤꯁꯨ ꯃꯥ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯀꯨꯝꯁꯦ ꯑꯩꯈꯣꯏ ꯁꯨꯏꯌꯦꯕ ꯁꯨꯕꯗꯣ ꯃꯥꯅ ꯍꯥꯏꯔꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨ ꯑꯩ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯥ ꯍꯥꯏꯔꯦ ꯁꯨꯝ ꯕꯣꯁꯇꯥ ꯈꯔ ꯍꯥꯞꯀꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯟꯅ ꯁꯨꯔꯝꯕꯅꯦꯕ ꯃꯁꯤꯒꯤ ꯀꯟꯇꯦꯛꯇꯤ ꯃꯣꯏꯒꯤ ꯐ꯭ꯂꯠ ꯀꯟꯇ꯭ꯔꯣꯜꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯈꯪꯉꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯈꯨꯜꯂꯛꯅꯤꯅ ꯄꯣꯠꯇꯨ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯁꯤꯟꯕ ꯁꯨꯕ ꯈꯣꯠꯄ ꯑꯗꯣ ꯏꯄꯟ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯍꯦꯛ ꯊꯨꯝꯃꯛꯄ ꯃꯇꯝ ꯃꯃꯥꯡ ꯆꯍꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯊꯨꯝꯈꯤꯑꯕꯀꯣ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏ ꯎꯕ ꯃꯇꯝꯗ ꯁꯤ ꯃꯇꯝ ꯀꯨꯏꯔꯝꯃꯤꯗꯤ ꯑꯩꯈꯣꯏꯅ MLAꯗꯁꯨ ꯍꯥꯏꯔꯝꯃꯤ ꯁꯤ ꯑꯝꯇꯪ ꯐꯨꯠ 5-6 ꯋꯥꯡꯅ ꯍꯥꯞꯆꯤꯟꯕꯤꯌꯨ ꯏꯟꯗꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯦꯂꯥ ꯒꯥꯔꯤ ꯆꯠꯄꯁꯨ ꯌꯥꯕ ꯁꯥꯏꯀꯜ ꯔꯤꯛꯁꯥ ꯐꯥꯎ ꯆꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯇꯧꯕꯤꯌꯨ ꯑꯗꯨꯑꯣꯏꯗꯤ ꯏꯁꯤꯡꯁꯤ ꯋꯥꯅꯔꯤꯁꯤ ꯋꯥꯅꯗꯦ ꯍꯣꯏ ꯑꯗꯨꯐꯥꯎ ꯍꯥꯏꯕꯤꯔꯝꯃꯤ ꯅꯪꯒꯤ ꯏꯁꯤꯡꯗꯨ ꯁꯤ ꯄꯥꯏꯌꯦꯕ ꯍꯣꯏꯅꯦ ꯁꯤ ꯕꯦꯔꯥ ꯀꯥꯔꯦꯅꯦ ꯁꯤꯗꯤ ꯁꯤ ꯄꯥꯟ ꯆꯠꯂꯤꯃꯦꯕ ꯁꯤ ꯕꯣꯁꯇꯥ ꯍꯥꯏꯗꯤ ꯈꯔꯅꯤ ꯂꯩꯔꯒ ꯕꯔꯕꯥ ꯇꯠꯈ꯭ꯔꯦ ꯍꯣꯏ ꯇꯠꯄ ꯑꯗꯨꯝ ꯍꯥꯞꯈꯤꯕꯗꯨ ꯇꯠꯈ꯭ꯔꯦ 이신부 자월 좀 빠래. ꯑꯗꯨꯅꯤꯅꯦ 이신부 자월 빠래. 또 생선주 깨라고 해. 또 행아시 바우다 만기. 주말에는 emergency다 그러고 봐. emergency ꯅꯠꯇꯕꯗ ngasi 바우고. ꯍꯣꯏ ꯐ꯭ꯂꯥꯠ ꯃꯇꯝꯗꯇ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯜꯂ ꯁꯣꯔꯣꯛꯂꯣꯝꯗ ꯊꯣꯔꯛꯄꯗꯨꯒꯤ ꯖꯦꯡꯗ ꯌꯥꯗꯕ ꯌꯦꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯆꯧ ꯑꯁꯥꯡ ꯆꯠꯄ ꯈꯣꯠꯄꯗꯣ ꯄꯟꯖꯟꯅꯔꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯤꯡ ꯊꯨꯝꯕꯅꯤꯅ PWD ꯑꯣꯏꯍꯜꯂꯗꯤ ꯐꯒꯗꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯨ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏ ꯂꯝꯕꯤꯁꯨ ꯑꯣꯏꯍꯧꯕ ꯁꯤ ꯐ꯭ꯂꯠ ꯀꯟꯇ꯭ꯔꯣꯜꯒꯤ ꯊꯕꯛꯅ ꯌꯥꯔꯣꯏ ꯁꯤ PWDꯗ ꯄꯤꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯛꯁꯦꯁ ꯑꯣꯏꯒꯗꯕꯅꯤ ꯑꯗꯣ ꯁꯤꯁꯨ ꯑꯋꯥꯅ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯣꯟꯊꯥꯒ꯭ꯔꯥꯝꯒꯤ ꯑꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯨꯝꯂꯤꯕꯁꯦ ꯑꯁꯤꯁꯦ ꯈꯨꯜꯂꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯌꯥꯝꯅ ꯋꯥꯕ ꯑꯃꯁꯨꯡ ꯐꯪꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣꯁꯦ ꯀꯥꯡꯕꯨꯁꯤꯡꯅ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡꯁꯤ ꯇꯨꯔꯦꯟ ꯂꯣꯝꯗꯒꯤ ꯁꯣꯔꯣꯛ ꯂꯣꯝꯗ ꯄꯥꯊꯣꯔꯛꯇꯅꯕꯒꯤ ꯈꯨꯟ ꯂꯣꯝꯗ ꯆꯪꯉꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯖꯥꯁꯤꯡꯅ ꯏꯄꯟꯁꯤꯡꯅ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯊꯝꯕꯤꯔꯤ
मैम असीम खतंग अखोई माइगैदे किसु खरा यांग बिदा सेंबी नबगी दमकता अपील तौजरी थैंक यू एमएलए अमानी यक्सु कुमक खरमने कुमक पद सहाय सरकार न फैमिली मतेंग पांबी दि खय याम हरावे सी बस्ता सी तौरगनु बस्ता तौबे मुहत लेबाक ओइना होय 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 लेबाक ओइना सी वांग थोलबी ओइना फोप ओइना साइडता वाग ओसु फोप खारगा दु वा से हापिरा बोनी सोमदा हापत्रसु सोमना कंगिसिना फो हापगा लेबा हापखदि होय चेन थाबेगा तंग वांग तोरगा होय सुम नोमिनी अदम टेम्पोररी नि सिदि मने मतमगी से मथंग अमुका केनो तोरकपदा इसिंग चौरकपदा कना खंगपोनो हयेंग अमुको ग्रो लाउगे खंगपते लेंगोय निना होय बा सनी रोय मका चबसी पोखाय मनी हाकुम हाबा मदो मखा लोन चाय मस्ता चा लेंगोय चखरगा बोरा ओइना लेहौरे होय असिनी यंगी हाइबा लाक्ति लाई हाइबा लाकबदो मतिक चानम तंग तौबी हेदि होय सिमतंग कोई माइगैदे किसु तौबीनबगी सेंबीनबगी दमकता अपील तौजरी थैंक यू मसिदक मसादसु हाइरमी हाकुम मसाकुम इ कई कइसिदा ओपदा सार सुमेना इसिगी बस्ता सिना मेनबीरनु यारगदि सि सेंक्शन अमतंग तौबियो नखोइना तौगेरा न मा कइदा ममांगदा सेंक्शन दि दुम लाखरबा लाखबदि लागे दु लाखबदो अदुम नमजन न थंगरे होय लाखना बुरुक लाइदि हाइबा ताब नाकुंदि लाएबो होय लाई साना जुम सेमनि दि हाइबो होय सेम लाइदि पाउरि फंबा लाक्ति सियोते होय ट्रेन दो नुसि जरो मोरै दुने होय फरे इपन थागचरी इपन सिगिसे असी समजें बियो आई असम चलुरे चलुरबा असे समजें बियो असी से असीना तुरेन नि असे लंबी से हुजिक असी थोलिबनि अदुगा सोमसिना असीना खुलकनि खुलकसे दम सिंग चंगी सिंग थुमनि खुलकसे असीगा तारिबा बोरा मैमसिना अखोगी ममांग चहिदा चलो सोमना तारिबा बोरा मैमसिना ममांग चहिदा लेंगोय हापगा थोनगिबगी अदुदो पोखाइना लेंगोयदि दुम चेंथाग्रे अदुगा बोरा सिंगसे सिगा सुम तान लेहौरे हाइबनि अदो से खुलकतसु दुम इसिंग चंगे सिजे इसिंग सोरोका खुलक्का कनोगा लंबी तुरेनगी इसिंग वांगना लेरे बोरा सिना अखोगी लेंगोयसिना तौरगा थटना लेबनि हुजि असिंग खतंग सेसु मफम से इसिंग चंगम से बोरा सिना इसिंग से ngai इसिंग से फजना कितंग खक चौरकपदा दुम बेरा कारन असे मनुंगी लंबी नि असी से लाइबसे अखोइदि खंगदे सुमाइना मनुंगदा सुमाइना लंबी लै याइबसे अदो इसिंग से करोंदै कमाइना चंगा इनो जेंग मतमदा सिका मनुंगदा लंबी अमा लेरमे लंबी से कितंग तुरेनगी इसिंगना कितंग चौरकपदा अदुम फ्लैट ओइबा हाइतार दोन ai चंगे दो सिगैनि को चौरक थोइदो असे सुमजेंग बिउ से सिगी पंजिना ngak pai tar si mamang ki panjina ngai mi panjo khoi ki bora chiga bora da lengoi tharaga lengoi hapchal laga asiga thajal laga masina ising se ngak pai tar to turen gi ising sina masi siga wang na leiba oh sorry chal asiga khoi ki thabak suba kanggu su khoi ki lengoi do holaga ha pai tar tham pai tar moina huji lengoi se phajana thammi asi sum chi pibam si jamna फत्तब मोंग मत लेरे तुरेन गी सिंग वांग न लेरे से समजें बिउ हाइ चलिबा लंबी सिगा की तुरेन गी सिंग सिना वांग भाइ तार से की खितंग ख केनो तरक पोरगदि तो खितंग चरक पोरगदि सिंग से सोइदना तिनथरागा संता लाकनि गाना खल न हौ युम सिंग चंद्रिबा चंद्रि को फर चंदब सोइसनो को